मरोइबा पाउ लिसिंग अनि कुनगा तरुक की फेब्रुवारी 13 की ममांगदा लेंगाक सेमहौद्रबदी जम्मू एंड कश्मीर द चाही तरुक प्यार थमखिबगुम मणिपुर दसु ओइरक्लोय हाइनिंगाय लेते हाइना एमएलए इबोम चाना हाइख्रे राजनीति न मरम ओइरगा अखोय मसेल नुंगसिनदबगी थबक्ति तौगुमसी हाइना एमएलए केएच लोकेन हाइख्रे मैतई की लाइफम खुबमलैन सिंह इरात थोंगनिबा अमदि सजीबु चेरावबद चिंग काबा याहनगनी हाइना गवर्नर न थमखिबा थाजबा थबक ओंथोरकनाबा मेमोरेंडम पिशिनख्रे अमदि मेरा पाइबी हौदोखिबगी निफुगा मंगारक सुबन नुमित थौरम पांगथोख्रे खुरुमजरी ISTV की पाउ मियंग ताबिर बेसिंग बुतराम नोकचरी हौजि पाउ संथों पिजरी लिसिंग अनि कुनगतरुक की फेब्रुवारी 13 की ममांगदा लेंगाक सेमहौद्रबदी जम्मू एंड कश्मीर दा चाही तरुक प्यार थमखिबा अदुगुमना मणिपुर दसु ओइरक्लोय हाइनिंगाय लेते हाइना सवंबुंग कबुई खुंजावगी मल्टीपर्पज प्लेटफॉर्म संगाबगी थौरमदा एमएलए इबोमचान हाइख्रे थौरम अदुदा सवंबुंग कबुई खुंजावगी मरुओइबा मियोयसिंग यावना मियोय कयाना सरुक याके एमएलए के एस इबोमचान मखा तारदुना मियाम गिलेंगाक लेरिंगैदा चीफ मिनिस्टर एन बिरेन सिंदुउ हाइना इरांग हौखि हौजिकना असेंबली डिसॉल्व तौरगा नौना इलेक्शन तौ हाइदुना डिमांड तौरक्ले हाना लेरंबा पॉपुलर गवर्नमेंट अदुना मणिपुर दा थोक्लिबा लान असि थेंगनबदा ngamlaroi खंगबदगी असेंबली सस्पेंड तौरगा प्यार थमलकपने हौजिक सु लेंगाक सेंबा यानबा सेंटर न होनरे लेंगाक सेंबा याबकी कंडीशन अदु ओइदबदगी हौजिक सु सेमद्रिबा असिने लेंगाक सेंबा यानबा फिबम फावबा लेत्रिंगैदा हौजिक असेंबली डिसॉल्व तौरगा अथुबदा इलेक्शन तौरकनी हाइबा यारोय फिबम न याद्रबदी सुप्रीम कोर्ट चलुरबसु पंचायत इलेक्शन पांगथोक्त्रे एडीसी की मिखल चाही मंगा हेन पांगथोक्त्रे जना कांगलोन की मतुंग इना इलेक्शन हेत पांगथोरक्तबसु याय जम्मू एंड कश्मीर दा चाही तरुक हेना प्यार थमखिबा लेख्रबने हौजिक ओइरिबा फिबम असिदा बीजेपी न नत्रबदी अतै पार्टी ना लेंगाक सेंबदी ओइथोक्लोय यानिंगदबा खरा यावरबसु लेहौरिबा अखोय पुन्ना होनरगा मियामगी लेंगाक सेमनबा होनमिनबना ख्वाइदगी फगने हौजिक इंडिया लेंगाकना इलीगल इमिग्रेंट सिंग डिटेक्ट तौरगा वोटर लिस्ट यावना अतै अतैदा यावरंबसिंग डिलीट तौरगा मरमदमदा डिपोर्ट तौगनी हाइना लाउथोख्रबने मणिपुर मियामनसु एनआरसी तौदुना इलीगल इमिग्रेंट सिंग खंदोक्लगा नौना मिकोक थीरगा डिलिमिटेशन तौगदबनी हाइना डिमांड तौरे करिगुंबा मितोपना लेंगाक पाइदुना लेरबदे हाइरिबा थबक असि तौबदा काचिन कोया यौरोय अखोयदा पेंदबा कया लेरकनी चीरबा तंजासिदा लेंगाक पाइनिंगबदगी अखोय मसेल चिंथननबा होनदुना लेरिबगी महुत्ता अथुबदा लेंगाक सेमहौननबा होनमिनसि हाइखे ngasi manipur ki lai film sidabu hujik lai be assembly se dissolve tok those aduga election to ya gadra sunya yaroi hujik illegal immigrant ain kaina mi top sang ki matang sida mamangi government and biren lusing government buna 2023 ye angan ba saruk tagi illegal immigrant khatok khotok tok gi bese india government pe ko order ngi makhadane madugi वादो हुजिकसु हंजिन हंजिना अमित शाह जी ने हायरे इलीगल इमिग्रेंट्स से मोइदा डिटेक्ट डिलीट एंड डिपोर्ट करिगुंबा खोगी इलेक्टोरल रोल सिंसिदा मणिपुर की आइन की मतुंगिना लाइफम थोक्तब मी की ममिंग यावरमदी मदु डिटेक्ट तो आइदि खंगतो डिलीट तो लौथो इलेक्टोरल रोल दगी देन नंबर 3 दा मोई की कंट्री दा थागो ने हुजिकसु लाउरी राजनीति न मरम ओइरगा अखोय मसेल नुंगसिनदबगी थबक्ति तौगुमसी हाइना वांगोय केंद्र की एमएलए केएच लोकेना केंद्र सिगी अहल ओइरबसिंगदा खुदोल पीबगी मखा चथरक पोइना पोलिंग स्टेशन जुमनाम हुइद्रोम थियामलै सांखोंगना सिंदुना स्पेशल गैदरिंग प्रोग्राम फॉर आवर रेस्पेक्टेड एजेड सिटीजन्स दा अचंबा खुदोल पोट पीबगी थौरमदा हाइख्रे याही थे लंपाक युमनाम हुइद्रोम थियामलै सांखोंगदा पांगथोकी बेथौरम अदुदा अहल ओइरबा मियोय क्याना सरुक याखे एमएलए लोकेना मखा तारदुना मियोयबा खुदिंगमक मागी मतम हाइबदु यौरक्लबा मतमदा मालेम असि थादोक्तुना चटखिगदबा ngaktani मरम अदुना हिंगलिंगै मतमदा पुनमक नुंगसि चानना लेमिनसि हिंगलिंगैदा मागी हाइबा खाइदना चप मानबा मिडेंगदा थबक तौमिनसि हाइखि
ꯔꯥꯖꯅꯤꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯋꯥꯔꯧꯅꯕ ꯄꯨꯟꯅꯕ ꯑꯗꯨꯗꯤ ꯑꯝꯇ ꯊꯝꯕꯤꯒꯅꯨ ꯑꯩꯕꯨ ꯎꯔꯕ ꯃꯇꯝꯗꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯣꯔꯦꯟ ꯀꯥꯆꯤꯟꯗ ꯚꯣꯠ ꯂꯧꯕ ꯃꯇꯝꯗ ꯑꯩꯕꯨ ꯎꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯔꯥꯖꯅꯤꯇꯤꯅꯦꯅꯦ ꯃꯥꯅ ꯑꯩꯒꯤ ꯅꯠꯇꯦ ꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯅ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯃꯗꯧ ꯈꯨꯟꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯕꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯤꯇꯪ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯇꯧꯕꯅꯤ ꯃꯁꯤ ꯃꯩꯇꯩꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯒꯤ ꯈꯨꯕꯝꯂꯦꯟꯁꯤꯡꯗ ꯏꯔꯥꯠ ꯊꯧꯅꯤꯕ ꯑꯃꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯆꯤꯡ ꯀꯥꯕ ꯌꯥꯍꯟꯒꯅꯤ ꯍꯥꯏꯅ ꯒꯚꯔꯅꯔꯅ ꯊꯝꯈꯤꯕ ꯊꯥꯖꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯄ꯭ꯔꯤꯖꯔቬꯁꯟ ꯑꯣꯐ ꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯥꯏꯠꯁ ꯑꯣꯐ ꯀꯧꯕ꯭ꯔꯨ ꯑꯦꯟड ꯊꯥꯡꯖꯤꯡ ꯍꯤꯜ ꯔꯦꯟꯖ CPP-KT ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯤꯁꯤꯟꯈ꯭ꯔꯦ CPP-KTꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯁ꯭ꯌꯥꯝ ꯈꯨꯃꯟꯅ 2019ꯒꯤ ꯃꯦꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯒꯤ ꯈꯨꯕꯝꯂꯦꯟꯁꯤꯡ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯁꯤꯡꯒꯤ ꯈꯨꯕꯝꯁꯤꯡ ꯆꯪꯕ ꯌꯥꯗꯅ ꯂꯥꯛꯂꯤ ꯊꯥꯡꯖꯤꯡ ꯆꯤꯡ ꯍꯦꯡꯂꯦꯞ ꯀꯦꯟꯗ꯭ꯔꯗ ꯕꯦꯆ ꯇꯧꯕ KSOꯅ ꯀꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗ DGP ꯌꯥꯎꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯈꯨꯠ ꯊꯥꯅꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯂꯤꯒꯦꯜꯂꯤ ꯌꯥꯅꯈꯤꯕ ꯑꯗꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯨꯒꯥꯏꯗꯨꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥꯡꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨꯒꯤ ꯈꯨꯕꯝꯂꯦꯟꯗ ꯀ꯭ꯔꯣꯁ ꯌꯨꯡꯁꯤꯜꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯒꯤ ꯈꯨꯕꯝꯂꯦꯟꯁꯤꯡꯗ ꯆꯪꯕ ꯌꯥꯍꯟꯅꯅꯕ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯁꯅꯨꯄꯨꯔ DC SP ꯑꯃꯗꯤ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯁꯨ ꯒꯚꯔꯅꯔꯅ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯄꯣꯏꯟꯠ ꯈꯔ ꯊꯥꯖꯕ ꯄꯤꯈꯤ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯀꯣꯏꯕ ꯍꯦꯛꯇꯔ 4ꯒꯤ ꯄꯥꯛ ꯆꯥꯎꯕ ꯐꯦꯟꯁꯤꯡ ꯇꯧꯕ PMGSYꯒꯤ ꯃꯈꯥꯗ ꯀꯣꯏꯂꯥ ꯊꯥꯕ ꯑꯟꯋꯥꯟꯇꯦꯗ ꯑꯣꯏꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯧꯊꯣꯛꯂꯒ CRPF ꯄꯦꯇ꯭ꯔꯣꯜ ꯑꯃ ꯊꯝꯕ ꯑꯃꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯁꯤꯡ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯤ ngasi chahi ama pharaba phawba amade memorandum hanjin hanjina pisillaba phawbada governor ki maikaidagi response piraktabada nungaitaba amadi pendabadagi ibudau thangjing seva mandal jairap loisang amadi CSO singna saruk yaduna ibudau thangjing khubamdagi moirang ngangkhalaiwai phawba ngangkhalaikai phawba miyamgi khongchat amaga loinana mifam pangthoktuna laukhiba warep ki matung ina governor da memorandum pisinba lakpane ngasi governor unaba phangdabadagi official singda memorandum adu pisilamki amade numit nini gi manungda governor ga unana basilakani haibagi thajaba supiraki karigumba thabakta onthorokpagi mami tadrabadi miyam amadi CSO singna maitai singi laifam len singda irat thongniba amade jing kaba yahannaba akanba khongjang changsilagani amade miyam nasu support tawminasi haire ꯍꯥꯏꯔꯤꯕ ꯏꯄꯥ ꯏꯄꯨꯒꯤ ꯈꯨꯕꯝꯁꯤꯡꯁꯦ ꯉꯁꯤꯐꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯨꯕꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯑꯥꯔꯊ ꯊꯣꯛꯇ꯭ꯔꯦꯅ ꯂꯧꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯊꯥ ꯇꯥꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯃꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁꯁꯤ ꯒꯕꯔꯅꯔꯅ ꯄꯤꯔꯛꯇ ꯇꯥꯔꯗꯤ ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯁꯝꯅꯔꯒ ꯂꯩꯕꯥꯛ ꯃꯌꯥꯝ ꯁꯤꯟꯅꯔꯒꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯖꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯤꯌꯥꯝꯗ ꯑꯩ ꯅꯣꯂꯨꯛꯅ ꯄꯥꯎꯖꯦꯜ ꯊꯝꯖꯔꯤ ꯃꯤꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯧꯆꯣꯝ ꯔꯃꯅꯤ ꯂꯩꯃꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯧꯗꯣꯛꯈꯤꯕꯒꯤ 95ꯔꯛ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖꯅ ꯁꯤꯟꯗꯨꯅ ꯐꯨꯝꯂꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ नुपी समाज की प्रेसिडेंट थौचोम रमनी मखाताना हौखिबा इंग 1940 डिसेंबर 28 कांचीपुर लेबा मयांग सिपाही सिंगना हैरांगोई थोंग मखा माइबम लेकाइदा बॉम फुमलंबगी मरालदा मिचम अमबु फादुना पुखरगा ओत नैबदगी मतम अदुगी निशा की मायोक्ता लेरंबा ऑल मणिपुर वुमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज असिना मयांग सिपाही सिंग अदुगी मखुत्तगी मुंदुना कनखिबा नुमित असिबु मैरा पाइबी हौदोखिबा नुमित हाइना ngasi फावबदा पांगथोक्तुना लागली महान मखा ताना हौजिक लमदम असिदा मीगी ममादा इमा कौदुना मीगी मपादा इपा कौदुना लैरिबा असिदा लमदम असिगी लुचिंगबा सिंगना करी अमत खंदना लैथोक्लिबसे मखोय हुंफुना अथुबदा चिंग तम खाइदना हौखिबा पुंबा काउथोक्नदुना हानगी इंगतप मणिपुर अदु हंजिनबा होनबियु हाइखे हाना मंत्री मंदोन पाइसे मोइना पाइबस थबदे आइदी लाइरिक के हाइदमिना खांगदेको हुजु लोइना माते चाछनरगा
Manipur se kallo haiba amada chali yade amada chali yade bigi mapot ang na chari je iba bok ta na yo pa su tam lai bi ri ba puna mo na nungai bi ri bra Manipur de lai ri ba ching tam ama khang je yati khai da na Manipur bu nung si bi da ga di Manipur se kan na ba imam ta ipam ta gi ma chao ina ai na si ding ai da ha na gi nung si na ba ha na gi ama to oi ba to ado lai na ba moi sing tam ke su Muslim khang de moi tara su khang de ama khang de loi na mak se ima no noi ba ma cha moi no nuk si na la Manipur se shanti ho na ma pul la ga ang ta kal mo hai ba se ai ya pam ba de ba ko Laibak ama chawkhatpa aphaba ma oirakpada laibak aduda leiriba nupi singe chawrapa thodang lei haina AMPHA Amphagi former Vice President Nongleima Haubam Ongbina Phongdokre wafam asi nipuga mangarak suba maira paibi haudokiba numit ki ningsing thoram ama maibam mamang laikai dalaiba maibam Social Welfare Club ki ground da maira paibi Women Development Association amade All Manipur Women Social Reformation and Development Samaj Nupi Samaj ga punna sinduna pangthokpa thoram da haikibane thoram aduda Nupi Samaj ki advisor KH Indulaima Amphagi former Vice President Nongleima Haubam Ongbi Arambai Tengol ki Luching Purel Korongan Bakuman Mapi Council ki President Keshi Romeo Amadi Atay Masak Naiba Mioy Kayasu Sarugyaki Nongleima Haubam na Makataraduna Nupi Haibasti Nupa na Salan Chatkiba Matamda Nupi na Yum Nga Huwe Nupi Haibasti Asuki Matik Maru Oy Nupi Amagi Watokta Yum Kai Nupi Amagi Haktakta Yum Amapagal Ale Puari ki wari kayada laibaki oiba lengaklon kayada su nupi singna achauba thaudang lawrae machagi ahanba ojadi mamani school college da chatuna tamliba sidi lairikni aduga laishu haiba sina imungdagi tamgadabani karigidamak maira paibi numit asi haudokibanu haiba aikoi gi thamoida khangba amade khanaba mathau tai phongdoki Mana tawati na adumo ahom siwa nupi landi aidi thongle e na hainini maram ji kai noida akoi na thenari balan theng nisagi haidi mai amama nisada luptana taltana leina kai matam seida nupi mai ama thordana nisada di thokta tawai ka se nupi landi lan theng ne na khali Manipur ki mafam kaya da paksana pangthokliba nipuga mangarak suba maira paibi haudokiba numit thoram ngasi Thaubal district ta su athokpam maira paibi apunba lup ampal amasung nupi samaj anina punna sinduna athokpam kaithel da leiba athokpam maira paibi holda pangthokre thoramadu da Laimakin ki President MC Rita Ampal ki advisor sing Laima Pokpam Lairen Athokpam Sobita Laima TMC Ward number 7 ki councillor su oribe Ampal ki advisor Yumnam Premabate Nupi Samaj ki advisor S Ibem Nungsi Laima Kada ki President Hijam Priyo Kumar Thaubal Ima ki Vice President KH Mema Laima Hairok Apunba Maira Paibilu ki President Gunamani amasung social activist Noni Bala Naringbam na athoiba mitung sing oina sarukyake ngasi thoramatu da wangang kiba wangang loisingna Manipur da matau karam na maira paibi haudora kibage amade manglam chattagi ngasi phawbada maira paibi singna iramda masigi damak lawra kiba thodang sing adubu sandok da miyam da thamduna singthaki Nipuga manga suba maira paibi haudokiba numit ningsing thoram All Manipur Women Social Reformation and Development Samaj Nupi Samaj amadi apunba ima kumbina susinduna Netaji Subhash Chandra Bose Awashiya Vidyalaya kumbida ngasi pangthokre thoramatu da Nupi Samaj ki Vice President M Ibeaima Nupi Samaj Churachandpur District ki President Gurumayum Landhoni UCM ki former President Sunil Karam Anul ki President L Pramolaima United Committee Manipur Bisnupur District ki Secretary Nomaitem Iboton Indian Red Cross Society Bisnupur District Branch ki Chairperson Mainam Ibemal Nachingbana sarukyake thoram aduda maira paibi haudokibada Haudok Piramba Layo Krabi Luchingbi Ima Singi Mapam Dahika Leka Tamduna Amade Makoigi Tawai na Ingna Chikna Lairuna Batoniki M Ibeaima Laimana Manipur Kannaba Maira Paibi ki Iho Haudokiba Asi Jahini Puga Manga Parakle Maira Paibi Singna Lamdamasiki Mayai Kaba Chinjaki Ipakta Irak Naduna Lakigado Raba Nahakayabu Kannaba Kanna Naduna Lakli Madugi Matakta Afaspana Lamdam Asigi Nahakayabu Kulai Paiba Singna Hatpa Amadi Hatningba Matamda Hatpa Torokpada Lamdam Sigi Nupi Oibi Kayagi Ikai Kumnaba Temsing Narakpa Kayada
kannanaba honaduna lagli haujikna amuk mitop mirancha yelhomising tanthoknaba honarakpa kaya Yellow singbu tanthoknaba honarakpa kaya kannanaba honari adubu laibak thibadi wakhalon manadaba natraga luchingbi oiba pambagira haifam khangdaba kaya thokli khenaba kaya adu amata oina punsilaga ahal oirabi ariba luchingbi ima singi tung induna maira paibi ima sing amata oina punsinaduna khongjang changsinduna Manipur asi convener haiki ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯪ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯏ ꯃꯁꯤ ꯑꯩꯒꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯑꯔꯤꯕ ꯏꯃꯥꯁꯤꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯕ ꯄꯥꯟꯗꯝ ꯑꯃꯈꯛꯇꯅꯤ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛꯅꯤ ꯏꯁꯨ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯥꯟꯅꯔꯒ ꯇꯧꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ इरेबा जाति सिंगापदा अपुन थौना से अमत ओइना नागमिनसी अखोइना कुकी लानी हारिबसी कुकी लान नते अचौबा फोर्स अमना मखोइगी मरुमदा लेरगा मणिपुर थुगाइनबा मैतै मुथतनबा लानी तराइबा इरांग अमा नते चही लिसिंग अनिगी पुवारी लेबा मणिपुरदा चाउना तेमसिंगनरकपा थौदोक अमने तोंगान तोंगानबा लमदा लेरिबा मैतैसिंग मैतैगी थौना पांगल अदु काउदना लेबा मथौ ताई हाइना UNLF के हानगी चेयरमैन निंथेमचा सनायामना चही तरेट खुंताकपा निंगसिंग थौरंगी मनुंग चन्ना चामगा हुंफुमापन सुबा बेर टिकेंद्रजित की मपोक कुमुनगा मरी लेनना टिकेंद्रजित की मितम अमा त्रिपुरागे भामुसियागे मनुंग चनबा बेरीमुरादा माइकुम हांगदोकपगी थौरमदा हाइख्रे United People's Front Manipur UPF amade Tripura Manipuri Students Youth Coordination Committee na punna sinduna pangthokiba thorum aduda Tikendrajit ki mitamda hailei kattuna amade tumina leptuna ikai khumnaba utpaga loinana kholau kaya sulauke tungda pangthokiba miyam gi mifamda ningthemcha sanayai mana makha tana democracy di हाइबा डेमोक्रेसी दी नत्तबा सिस्टम असिना मैतै की थौना लिंगजेल चटनालोन अमदे पांगल थुगाइदुना सोंथहले मसी मल्टी पार्टी सिस्टम असिना इलेक्शन मतमदा सेंजा थुमजादा लुफनखिबा अखोई मसेल की मरक्ता तोखाई हनबा लमचत कामथरकपा कया असिदा नहारोल सिंह नुपी सिंहबु लान पुदुना चटले थौरमदुदा त्रिपुरा असेंबली की MLA येलाम बिरजेट UPF मणिपुर की प्रेसिडेंट एन रूपचंद्रा एडवाइजर खोमद्राम रतन W सेकंड UCM की प्रेसिडेंट YK धीरेन इचल की प्रेसिडेंट T इबेमचा निपको की प्रेसिडेंट ओइनाम प्रेमजित यावना मियोय कया सुसरुक याखे डेमोक्रेसी ओइबगी असेंग भोट अदो पिहनबगी महत्ता पैसानो वाइ चान चाइथोकपा अदो फियमदा चथरकपा डेमोक्रेसी नि हाइबा डेमोक्रेसी असेंग सकदम नतबा अदो फियम अदना अखोइसे प्रूफ अमा ओइबगी पांगल याम सोंदालखरे अदगी सिस्टम असिना पुथोरकपा करप्शन हार बलि पाम ओरखरे मदुदा अखोइ लिसत याउद्रबा लमचत चुमद्रबा अदुम फुरम ओरेपदो मदुना अखोइ यांगलेन सरु थुदेगरकपा अदुम फियम अखोइ मायाउनरे मसिगी खुलोंग चाब लौरगनि ngasi अखोइ मायामना कुकीलान हाइबदो कुकीलान ओरमद्रे मदु अचौबा फोर्स अमना मदि मरुम लेपगा चाथरकपा लान हाइबसे अखोइ लोइन खंगनरे ngasi अखोइदा थेंगनेरिबसे मणिपुरगी इतिहासदा इसिनना थमाबा चही लिसिंग अनिगी हेनबगी इतिहासदा हिंगकपा पुनसिरोल सिदैसा ख्वाइदगी हेना साथीना तेमसिंगनरकपसे हंदकी मतंगसिना हाइबसे अखोइना खंगमिनबा चंगे लिसिंग अनि कुनगा तरुक अमदे कुनगा तरेता फेज अनि थोकना इंडिया लेंगा के मिनिस्ट्री ऑफ होम अफेयर्स एंड रजिस्टर जनरल ऑफ इंडिया ना इंडिया पुंबदे युमकोक थीबा हाउस लिस्टिंग विलेज सर्वे अमदे मिशिंग थीबा की थबक तौगनी हाइरिबा से कांगलोक की इरांग लेरिबा इलीगल इमिग्रेंट्स कयाना खुंदा सिलकलिबा मणिपुर स्टेट असि की ओइनदे सेंसस असि पाइकटपा होबे यारोय हाइना कुंबीदगी संजोय अहंथेम हाइरे ngasi wangu sabal dalaiba mahaki yumda kumbi SC ki tongan polling station kayadagi lakpa nupi amade nupa kayana saruk yaduna hiramasi matang da wakat mifam amacha thakiba khongjang amada saruk yakiba sanjoy ahan themna wafam sing asi phongdokibane ngasi wakat mifam aduda saruk yakiba singna first peace and NRC then census first NRC next census illegal infiltrators crush Manipur and
Do NRC Shape Manipur haina thaba placard kaya su siznaki. Sanjoy ahan themna makatana Hauzik Manipurda Kanglup ani amaga unaba yadaba masa masagi mayumda hanjinnaba yanadriba matam Churachandpur More Kangpokpina chingba mafam singda taramba maitai gi khul singi jingkhong chingyada taramba maitai khunja amata hanjinnadre Karigumba census asina namduna chathakiba tarabadi hairiba khulsing asi leitre haiduna manghan khragani mafam sing aduda maitai tarami haibasi census ki record data da leiraroi Karigumba census asina chathakiba thoklabadi hairiba yelhomina taba foreign illegal immigrants kaya sing asi soidana yansin kiduna illegal oina leiramba adu legal ohen khragani Laingak asina paikhalak liba census ki mayokta Laibadi nate masi Indian Constitution na piba mechanism amani adubo mitop miyancha kaya Manipurda changsilaktuna khunda laita silakliba kaya asina yellow mi singda achauba chaitheng ama oirakliba sidagi makoibu masak khangdok nanaba NRC chanahanduna illegal sing asi Manipurda ki tanthokraba matungda hairiba census asi pangthokpiu haike Manipur ngasi warlike situation lairi mitop khandok pa loidri mitop singi masak khangdaba khun kaya ama lingkhalai hariba mayam singa si mapung phana settle tawdri bawa mitop sing mai maramda halandri bawa Manipur da tangdu leita ba aduguma situation ama aduguma atmosphere ama laktri bawa da census tawba yaroi habese masi punamang Manipur gi mafam sin matungna pangthoi haraga census thinghausi Manipur kalhausi Purukaya giluchingba sing yauna normalization in Manipur haiba hiramda academic discourse ama pangthokre Federation of Civil Society Organization Folks na sinduna pangthokiba ngasi thoramase Manipurda khundaminariba Kanglup Puruk khudingmakta lakadauriba anauba chahi asigidamak ing tappagi paujel pibani lamdamasida hauzik oiriba tangdu leitadaba asi loishinaba lambi thiminaba oina Hotel Imphalda pangthokpa khana nainabagi thoram aduda Folks ki acting President BM Yaimasaha academic discourse asi Manipurda sok lising ani kunga humdoidagi thokriba tangdu leita daba asi loishinduna amuk hanagi phibamda laknanaba sinbani haike Idea of Manipurda yumpham oiraga pangthokliba discourse asida akhang ahi singamadi tongan ba Kanglup Phurup singi luchingba sing amadi miyam ga tanaraga discourse asi loislakpada warep lominaduna makha tana kari karamba thabak thorum sing paikhatpa yabage haibadu lepkani maroina lanjel lakliba IDP sing khunda laita hanaba maikai romda khananaina basi chathari haike Ministry of Home Affairs na Bite Manipur leading Lord Loriba, Amoko, Kokomi, Folks Nasimba, Delhi, the Salaga, Ministry of Home Affairs, what you touch Hanaki Bigi Tank, like Punchina, the Havati, like the Tanka to give situation dinner, Paimar Morkanda with Punchina, but don't put the seminary high die, Adubu, Magi, loop, Goiba, and nothing like Vanina, Tuan, agenda, Lena Vanina, to get to Kaiba, Nakanda, Ogan Kali. Haukiba chahi amada taukiba thabak amadi lakadaba chahi lisingani kunga taruki chahi amada taugadaba thabak thoram sing khananainabage kungamari raksuba KVK Bishnupur District Ullauge Scientific Advisory Committee meeting ngasi KVK Bishnupur District ke Ullau dalaiba office ta pangthokiba loinana Extension Education Institute na sinduna Mahila Kishan Divas 2025 ta sarkyakibe Arundhati Naurem dasu certificate khusinake Thoramaduda, KVK Bishnupur District Ullaugi Chairman Padmasri Thongnaucham Chauba, Dr. Nongthombam Ananda, Senior Scientist Agronomy, Indian Council of Agricultural Research for NEH Region, Lampel Pat Yauna Marueba Mioy Kiana, KVK Amadi, KVK Singi Akang Ahi Yauna, Progressive Farmer Kiana Sargyaki. Thoramaduga Mari Lenana Chaubana, KVK Bishnupurna, Haukiba Chahi Kayada, Masak Naiba Amade, Mapung Pana Singthaningai, Oibatabakaya Pangthokre, Lakadoriba Chahi Lisingani Kungataruki Oinasu, Bharat ki Prime Minister na Pamjaba, Ngagi Pothok, Marangkai na Puthok na ba Pandam Thamliba Asida, KVK Bishnupur District Oinasu, Fishery Amade, Masiga Loina Basinda, Mapung Pana Tauna Bohonase, Masida, Department Amade Expert Singna, Mateng Pangbiu Haiki.
नुपी ओइबिसिंगी थौना लिंजेल अमदी अपुनबना मणिपुर बु कनानासु लाक्चबा ngamloi ahum suba nupi lalna Manipur tangdu laitaba ing tapalamdam ama ohenba ngamgani haina MLA Govindas Konthausamna MSRLM na promote tauba village level federation mapange self help group jamayankai mathoige member listing ama chanipan henbage performance review cum interaction program da haikre Bisnupur SC ki manung dalaiba Khapo Sangbam Mamang Community Holda Bisnupur SC manung dalaiba village level federation mapan na sinduna pangtoki batorum aduda MLA Thongam Santi yauna mari lainaba mioi kayana sorgyake MLA Govindas Konthausan na makhatana Kunai ama chaukat pahaibasti aigi imungdagi hauduna laikai khungang amade district yauna Manipur pumba chaukat pangamgani Hauki bachahi kayadagi Manipur da nupi oibisingna lauduna lakliba thaudang aikoina kaufam thokte ngasi maksu laikai khungang singda self help group amade BLF singna lauriba thaudang sing asigi yengduna lakada bachahi lisingani kunga taruktage livelihood da mityang changduna makal kayage scheme amade sub scheme sing hapchinduna kunai asibu awang ba thakta pukhatna ba honariba nupi oibisingni haiki Ningon singna agoi Manipur se tangdu laitaba hingsa laitaba amaga sana sinana nusina laiba sakhat paronda hidanaba adumba state ama oina na honabada agoi punna khut dingthokina si hai si Manipur sida kwaidagi aruba tangka kama agoi da laiba aduna mama oibi mayam se asigi asoka daita mai reba hujik si nisa sa ko phangna daro si sare masi agoi seksi lause Agang unabada mishimina thopagi matangda DC Bisnupur Puja Elangmamna chair lauduna Secretariat Conference Bisnupur gi conference hall da mifam pangthokre mifam aduda District Health Society District Family Welfare Bureau amadi mari lainaba department ki official singna sarkyakhi Angang unaba masung unaraba matungda mama amadi macha singbu ningthina senabaga loinana mishimina thoktanaba yamna section bachangi haina DC Bisnupurna phongdokhibaga loinana prenatal diagnostic techniques ki matangda su mifam pangthokhe mifam aduda District Family Welfare Office ki officer Dr. L Kuberna Mironba matamda angang nupa nupi khangdokpa hausiki matamda lona yade jairak phangningai oi masidagi su medical practitioner singna jackson gadabani haiki Laibak asigi leihawdagi chaujaba nga marang kaina puthoknaba sinbiro icha singsu yonbiro ima singnasu yonanaba phanganbiro Mipal tangdaba oiminarasi haina Khwairamban Ima Kaitel Coordinating Committee for Peace na haire Khwairamban Ima Kaitel gi Kaitel ahum suba imoinu Ima Kaitel da pangthokpa pawgi miphamda committee asigi convener Laishram Memana imoinu Ima gi irat thongniba numit ki thorongba mari leinana ngagi mela tawgani haiba aduga thingani haiba wafam lakliba asi aina hiena yoningbagi oigani Animakni yonbada karisu akaiba leite ngami singna iramdamgi leihawdagi puthokpa nga imoinu imada kacharaga thongnijan minasi animakna understanding leminasi masida maru oiribadi fishery department na lamdam asigi ngami singna yokjariba nga sing mapandagi pusilakpa nga singsu pusilaktana aikoina marang kaina puthoknaba encourage tawbiu mateng pangbiu madu ngamlabadi mapangi box ta haplaga pusilakpa nga kaithel phamliba ima singna lawjaroi imai bel singna yonjage ngamnana ba supply tawbiu wata padaba nga gi chathok puthok pangamba langi mabema ima imoinuda 1000 thawni jaminarasi pinabiba oiminarasi haiki Halaiba handaki imoinu imagi thauram sidai koi punamakna harau tayamna koi gi maitai gi nga se si kacharasi aduga koina yoliba imai bena tawriba sisu leiraga katlaga koi punamna nuai yai bi marang kaina panana ba imada thawni raga lanthum mirei bakta chalhan biranu iram damsida tungaga leijari bai koi se hojik awa nungai amta awa bamta lehambira no nungai ya bi marang kaina pana na ba ima da thongni minaraga kokno na khurum jarga ima dholol sampati punamak pibiraga ima na mukta di Manipur ima na kapiba kip mirau khonse milugi pirang singse kangan miraga ai khoi bo amuk harau tayam na no on biu hai ba wafam se
Committee asigi ko convener Huirem Binodinina Iramdamgi Lehaudagi Chaujaba Puthokjaba nga ichasing amadi imasingna yonminnaraga punna kana minahausi box ta hapanga yolabadi aikhoigi sel mapanda loina chatkigani aikhoi masel chaukhat minaba aikhoigi leihaudagi chaujaba nga marang kaina puthoklaga pukchel khoijel tinana chatminasi haiki tuna amana warauna dana khoi imai changa tani isa singju isanga tani ima singju wadana thoraktana imung punaba honariba ngatani amaga khana chainaba nungaitaba punaba si tuaga akhoi amato oina pukchen khojen tinaraga lagliba imoinu asida chaukhatpagi thaurang isa singju chaukhatpiro ima singju chaukhatcharage Konthaujam Block Congress Committee na sinduna Indian National Congress ki chamagani Phusuba Foundation degi thoram ngasi awangjiri dalaiba block ki office ta pangthokre thoram aduda AICC ki members oiriba ex MP Dr Thaucho Maina MPCC Kisan ki chairman Laishram Nando Konthaujam Block Congress Committee ki president G Kalenjau Kabui Imphal West 1 Block Congress ki vice president H Ibotombishu Sarugyake Thaurunga Mari Lainana AICC ki members oiriba ex MP Thaucho Mainana Indian National Congress ki mapok kumona lakpada Indian National Congress asi mapangal kanba party ama ohenbaga loinana Manipur dasu Congress ki lengak ama lehanana ba honaminasi haiki Sky Hospital na ahumlak suba oina thama chupna chathagadaba free dialysis camp mathang chahi January amadagi hauragani haina Sky Hospital ki chairman L Shyam Kishore na paumi sing unabada haikre Mahanamaka tana kidney fail oiraba miyoy singi damaktade dialysis tawba haibasi tangai phade dialysis tawringai manungda cardiac arrest amadi heart fail oirakpa yaba kaya ama yaudaba nate Sky Hospital asi heart ki akhanaba hospital ama oibana hairiba dialysis tawringai manungda thorakpa heart kamari leinaba khudong thiningai oiba du ngakthoknanaba sem satuna lei lamdam asigi kidney leinaga sagonaduna hingliba cell gi awaba leiba imungi patient singdana hena khudong chaba pigadaba camp asigidamak ngasidagi register tawba yaragani haiki Drug lalonba singi mathakta KCP PWGMC unification na akan mamityang changlagani haide lona thingkrabalup asigi PRO chingkhai nganba ki cherol amada hauzik Manipur da heroine asi nongmada changdaba yadraba polam singdagi hena hongna phanglakpaga loinana drug addiction ki chang nongma kangdana hengalakle masina lairiba phurup singi pokpagi chang hantharakle masina demographic emergency ama thoale Aikhoigi yelhomi phurup asi minority ki thakta lakpagi oithokpa yana leirabane phibam asidagi kannanaba lup asina Manipur gi ngamkhai dasu miyam gi damak akanba mityang changlagani apikpa drug siznaba singi khakta natana achauba trafficker singi mayokta lupna akanba thabak lokhatlagani khunai ama muthatnaba honabada achauba thodang loriba drug trafficker amade dealer drug amari leinaba network singi mathakta akanba mityang changlagani Zerol asina smuggler ni haiba mioi taret ki ming palakpaga loinana lupta pung humbra ni thoi phawbada paw phawrakadabani hairi haji pawgi marathana tembre amatang lominasi Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Pham Hyangthang akakdaba masingni ngasimak order tawbiho lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Pham Hyangthang akakdaba masingni ngasimak order tawbiho Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Gibe makigano Alda betamo Sige yung se, next time tinacheksin na laksilaga tamgrabani ne. Dadarang se, juhar habaga amta kitarbo. Asum na, mayam na machalbog ngapsyan lugum. Masige yung masibu, asuya nga ang pokadabatagi, next time tina ngapseli.
Extec TMT Jawar Habati Makok na Basembani, Zerman Technology Sinabana, concrete Katok Tinabamatanda, Kapam Amuk Hena Angle at Lake. Extec TMT, strength is in the quick. Honglagli Bapunsigi Lambisida, Araiba Zabaya Makai Sashinari. Adon hidak langthak kayam sada bayarakte sasil liba singduna adom gi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda amukana taram nokcheri makataba pauda Concord Art Theatre gi founder Vice President Oirambi Laikhidrabi Akoijam Tamubi Devi gi Kumon Thorambuning Singba Oina ngasi Konjeng Laikai Club Kaithel Dalaiba Akoijam Kumar Singhi Yumda Festival of Narrative Arts ki thoram pangthokre Concord Art Theatre gi President Akoijam Ibotombe Eastern Journal Cultural Center Kolkata gi Board of Governors ki member Buddha Chingtham amade social worker Sorai Sam Gobinamar Webamir Sing Oina Sarkyake Buddha Chingtham na Narrative art haibasi khunaiga thadok na bayadraba powerful art form amane art form asina matam amada yumthong khuding lina duna miyambu educate tawrame adubu ngasidi sijilaklaba art form ama oire khajiktang oirabasu kannana ba haiduna festival oina pangthokpagidamak Concord art ki khongthangbu thagatpa phongdokhe art amasung artist haibasi khunaibu aranbadagi chumthokna ba thak tawribani phongdokhe Jiribam Impal Railway Line Athubada Loishin Biu Amade Passenger Train Service Hohan Biu Haibagi Matangda Wakanmi Pampamkre Jiribam ki Babuparada Leba Jiribam Railway Station da World Media Council Jiribam District Committee na Sinduna Pamkiba Wakanmi Pam Aduda Athubada Jiribam Impal Railway Line Loishin Biu Lep Kraba Passenger Train Service Amukana Hodok Piu Jiribam Railway Station bu National ki thakta upgrade tawbiu amade Jiribam dagi Guwahati Phawbagi Anoba Line Hobiu Haina Thaba placard kaya siznaki Wakan Miphango Mari Lenana World Media Council Jiribam District Committee ki Vice President Konjengbam Ratana Manipur ki Governor Hanagi Chief Minister MP Loinana Railway Minister Phawbada Kayara Khana Memorandum Pishin Kraba Phawbada Passenger Chenba Udaba asi Amukana Chelhanbiu Khongsangdagi Agartala Chelamba Passenger Train Amukana Mathau Tawhanbiu Jiribamdagi Silchargi Numit Khudingi Chelamba Train Mathau Tawhanbiu Hanagi Railway Minister Oiramba Piyush Goyalna Jiribam Railway Station bu National ki thakta pukhatkani hairamba adusu mami amata ukhidre Jiribam Impal Railway Line Athubada Loishinbiu haina government ki pungning chingslakli Wakan Mifam aduda Mhairoi kya susarugyaki Jiribam chu Imphal gi railway line se yam thunamak losan biu haiduna akhoi ngasi gi sit in protest da khoi gi ngasi gi khoi gi government ta khoi puni hingsinjari Khatri Laikai Apunba Semgat Sagat Palub KASSL Linkhat Kibagi Chahi Ahum Surokpagi Thauram Pangthokre Laikai Asigi Chahi Amlaba Ahlaman Singda Achamba Khudol Yanthokpa Thawai Yauna Miyamgi Thabak Thauram Tauba Mioi Ani Khangatlaga Khudol Piduna Ikai Khumnabana Chingbana Thauram Aduki Mapung Oibe Saruk Oike Ngasi Thauram Aduda Laikai Asigi Ward Councillor Puyam Jote KASSL gi President Maibam Ibomcha AT Unit 1 gi Commander Okram Ibaicha Khatri Laikai BJF Outpost ki Commander Somorjit Khatri Laikai Apunba Mera Paibilu KAMPL gi President Khatri Mayum Tampha Amade Maikai Kayadagi Lakpa Mioi Kayana Sarukyaki Tripura dagi Deradunda MBA Tamba Mahiroi Angel Chakmabu Kanglup Naiba Mawangda Tamthina Hatkiba Thawong Manipuri Students Federation MSF na kanayaning daba phongtokre Thaudo asida January basing phagatuna logi oiba akanba thabak lokhatnanaba Prime Minister Home Minister Uttarakhand gi Chief Minister amasung mari leinaba authority singna honagadabani haidi Sahitya Academy New Delhi na Cultural Forum Manipur ga khushamnaduna GM Women's College ki holda Hijam Gunoge Life and Works haibasida mari leinana Birth Centenary ki thoram pangthokre ngasi ki thoram aduda Sahitya Academy Kolkata ge Assistant Editor Khetravasi Nayak Manipur Language Advisory Board ki convener Professor Rajen Toijamba amade Professor H. Ekendra Sharma na athoiba mithung sing oina sarukyake
ngasi birth centenary gi thoram aduga mari leinana pangthokiba seminar aduda resource person nipanna saruk yakiba ga loinana Professor Huirem Bihari amasung Professor H. Lanchenba anina moderator oina saruk yaki. December 13 kun phauba Kolkata gi Vishwa Banglada Chathagadaba Association of Surgeons of India ki Maripu Manga Suba Conference Ashikon Lisingani Kunga Mangada Manipur ki ahanba heart surgeon Dr. Khetrimayung Kalada ASI Social Services Award Pirakhibada Senior Citizen Society Kundrakpam Eshina Nungaiba Pongtok Laduna Mahakpu Harauk Tayamna Okre North Awosida Leba Ras Medishti Amadi Sajiwada Leba Babina Super Speciality Hospital da Senior Consultant Cardiovascular Amadi Thoracic Surgeon Oina Leriba Dr. Kalana Tungdastu Mai Pakpo Oirasan Haiba Wapam Tamlakbi Ayurvedic acupressure treatment gi lamda research tawtuna diabetic amadi laina sidagi thorakpa atai laina sing mai pakna layeng bangam nabagidamak Dr. Moirang Tham Dhanabir Rajasthan da laiba AA and Alternative Medicine Institute Joypurna gold medal piduna ikai khumna bulkre Manipur amadi Manipur gi wang madagi diabetic naraba anaba lising ahunga tate lom mai pakna layeng bangam kraba Dr. Moirang Tham Dhanabir da USA dagi yauna international amadi National Turkey Award kaya mamang da pangkre hairi. Imoino ahongbe irathongni amadi kabui phuruki gan ngai kumaina lakpada Struggling Women's Association Kanglai Park SWA na yaipa pausel pirakli. Association asina thadorpa cherol da lup asigi nipan suba foundation day na lakpada laibak asida tangdu laitaba nungshi chanaba purakpa oirasan hairi. Manipur da khundariba kabui phurup singi kumai gan ngaina lakpada All Manipur Ethnical Socio-Cultural Organization MS kona yaipa pausel pirakli. Lamdam asida ngalingai matamdagi hauna khunda laita duna leminar klaba kanglup phurup singna mangsilaklaba chatnabi chakcha yuthak ngaktuna thamnab khonabada aikoi khudingmaki thodang lai ngasigi malema sida lakliba globalization ki chatnabi niyom singna aikoi gi leijaramba culture da mangsilaktuna miram gi culture na iramdam gi culture singbu yosinbagi mawong sing asina lamdam asida ngalingai matamdagi khunda leita minar klaba phurup singda achauba chaitheng piri asigumba tanja sida kabui phuruki kumai oiriba gangai thoramna lamdam asigi miyamda achauba paudam amadi piri hairi. Manipur Pradesh Youth Congress Committee ki President Anand Wahengbamna kumbi kendra ki mafam ayambada thengnariba lambi thongi phibam sing ubada pendaba phongdokre. Laumi Shinmina ayamba khundariba kendra asida miyamna chathok chasin tawbada maning tawjaba ngamhandaba haibasi miyamgi mihut oiriba sing ikai ningai ni. Mahiroi sing school amadi tuition chatpada accident masing khangdana thoktuna asopan kaya yauba laibak thibani haiki khudong chadaba kaya thoklambadu Anand Wahengbamna semliba lambi asina kohanba ngamlagani kumbi bazar main road taki kumbi kangjaibung phaudoknaba atenba lambi asi semjilakpada kumbi kangjaibung mapal kumbi thongkhongda leiriba miyamna Anand Wahengbambu thagatpa phongdorakli. Universal Friendship Organization UFO East Manipur Battalion Headquarter number 5 Thobal Charangpat ki manung channa leiba Maitai Huel Lalong Sintam Sanglen Sajal Academy UFO Khangabok Makha branch ki taraga mapan suba raising day ki thoram ngasi pangthokre Thobal district ki Khangabok taleba organization asigi masa Sanglen gi raising day ki thoram aduda Khangabok ki social worker ke H. Raj Mohana ibudau pakhang bayekpa Malem gi Phiral Chingkhat khibaga loinana UFO gi members na Malem gi Phiral gi maphamda salute piduna ikai khumnaba sutke Thauramasida National Awardee Dr. Kaisham Bhaigatandrana Thauramapu amadi Bir Bar Council of Manipur gi member advocate Dr. K.H. Iboyamna akhanaba mithung oina saruk yakibaga loinana atai mioi kayasu special guest oina saruk yaki Organization asigi Secretary General Yumlembam Mairaba Angom, Publicity Secretary Wanglen Tongbram, Thang Tagi Chief Instructor Laishram Madhuchandra, Thang Tagi Instructor Takelamba Mohen Yauna, Battalion Commander Singh Amadi, Manipur ki tongan mamafam dagi lakpa UFO gi member kaya na sargyaki.
Nipugamari Suba Junior National Kho Championships 2025-26 da saruk yarunabagidamak Manipur Amateur Kho Association Makage Sanaroi Singh asi Imphal thadokre. Jahi sigi December kuntraga mathoidagi hauduna lesingani kungataruk January mari phauba Bangalore ke Gonjur da pangthokadoriba championship asida state asigi oina nupa amadi nupi sanaroi kuntrana saruk yagadori. Ngasi Manipur thadokraba Manipur Junior National Kho Contingent bo Makagi General Secretary Moirangtham Modusudona flag off tawkibaga loinana mahakna haikibada championship asigidamak numit kayani residential camp pangthoklaba matung team official taret yauna player singna ngasi khongsan kriba khongchat asina mai palaktuna Khelo India ge qualify oinabagi pandam thamli amadi state asigi oinasu Kho hariba masana asi hena phagatnabasu honari haiki. Thange SCG MLA Tongram Robindrona MLA Local Area Development Pandagi Nauna Artwork Tauduna Semkatpa Moirang Kuno Mamang Sabalda Leba Santi Club ki Playground Amade Ground Sigi Akoipagi Nauna install Tauraba floodlights sing Asi Sangaduna Miam the Kushinabagi Tauram Ground Asida Pangtokre Tauramaduda MLA Tongram Robindro Club ki Taupuba Sing L Mangol Jau L Rameswar Amade Santi Club ki President L Kalababuna Chingbana Sargyake MLAT Robindrona Thanga Kendra si Chaukhotpa Kendra ama oinaba paikhatlagliba development asida miyamna support tawbiu hawragliba naharol singbu achumba afaba masamau phana sana khotnabagi lambi da mai onsinduna afaba kunai ama ohensi naharol singidamak phanabanibu hairabadi mahak angamba thakta hotnakhigani haiki All Manipur Tamiching me Apunba Luki Organization Secretary OMB RK Shamana Laikidabada Kadagi Office the Tongan Tonganba Manipur Gilu Kunga Humdogi Luchingba Singna Sarpiatuna Awaba Fongto Kre Magna Laikidabasi Manipur Amadi CSO Singi Achoba Mangjaba Amani Magna Manung Matam Chatana Laikidabada Imung Manung Nanghoriba Awabata Su Lupsing Asina Sarpiati Heidi How's it Sanabagi Pau? I could senior sports journalist Boy 1000 the Kilobisi. KNMM Riding School Team A Singjamaina Arbin Polo Club Team B Iroi Sembu Maiti Piduna Mapan Super Junior Boys Under 16 Polo Tournament ki Final Sangkre All Manipur Polo Association Yimeng Makhada Tha sigi tang kunmari degi nupamasagi polo team tare namadi nupigi polo team manga punna polo team tarani tuina saruk yaduna Imphal gi mapal kangibung polo ground chathariba kun suba women samadi mapan suba junior boys under 16 is 11 polo tournament ki ngasi chanakiba nupamasagi ahanba semifinal match ta KNMM Riding School Team A Singjamaina Arbin Polo Club Team B Iroi Semabu Panjal Tramanga Sinoda Yamna Laksana Maiti Piduna Final Sangibane KNMM Riding School Team A Singjamaigi Mai Pakibi Panjal Singadu W Nongdambana Panjal Manga Debadas na Panjal Mari N Abhishek Amadi Manga na Panjal Ahum Sanki Haying Ground Asida Anisuba Semifinal Match Waina Arbin Polo Club Team A Iroi Shemamadi New Vision Polo Team A Yadipoka Sanagane Nupigi Sanakiba Mersana Assam Rifle Women's Polo Team na Ibudo Pakamba Polo Team Bu Panjan Mapal Ahumda Mighty Pikre Assam Rifle Women's Polo Team gi Mai Pakbigi Panjal Singadu Lakshmi Amadi Inauremina Panjal Mari Sanki Atopa Panjal Aduna Veronica na Sanki Ibudo Pakamba Polo Club ki Panjal Ahum Aduna S Ngaunu na Panjal Ani Amadi Ki Isaubuna Panjal Ama Sanki Mga suba MNC Super Play Trophy gi ngachi sanakiba match singda TCM DC Thongju amadi YWC Wangkhem Mai Pakre Manipur Cricket Association MNC gi meng makhada tha sigi tang kunmathoi degi team taramangan group ani thongna khairutuna public ground khangabuk sera puramadi Model Higher Secondary School Oriental College ground sanaba hokiba mga suba MNC Super Play Trophy gi
ngasi khudaiban lampak tawthong da sanaki bam match da TCM DC thongjuna KASC Kumitopu ran marfu mathoi da maiti pi khibane match asida TCM DC thongjugi sanaroi L Bebekanandana bol marfu taramari da ran chamaga kunipal loduna man of the match sakhi public ground khangabuk chara pura sanaki bam match na WYC Thawal Wangkhem na UCC Udipopu ran marfu mari da maiti pi khi match asida WYC Thawal Wangkhem bi sanaroi W Lakshman na wicket ahum amadi ran kuntaret loduna man of the match takhi Kuntra Suba second division football league ki ngasi sanaki bam match da NBCA Tael Khongban na IMA Ima Football Academy Wangoibu maiti ba pikre Imphal West District Football Association gi meng makhada tha sigi tang kunma thoidegi team tarung na saruk yaduna Pamyal Ground Pasoi Part 2 da chathariba Kuntra Suba second division football league ki ngasi sanaki ba ahan ba match da NBCA Tael Khongban na IMA Ima Football Academy Wangoibu gol amas sinoda maiti ba pikibane NBCA Tael Khongban gi mai pakibi gol adu Rajen na match ki Kuntra Mari Suba minita sankhi ani Suba match ki sanaki bada thau thangmai banamadi TSFA top sipai gol amata chanadana draw satkre Tara Suba MNC played cricket tournament ki ngasi sanaki bam match singda YAC High School amadi SDC Laipong Khunau mai pakre Manipuri Cricket Association MNC gi meng makhada mamang tha gi tang kunterete gi team taratare na grubani thongna khairatuna Moijing Public Ground Thawal amadi Larinjam Public Ground da chathariba Tara Suba MNC played cricket tournament ki ngasi Larinjam Public Ground sanaki bam match da YAC High School na RRCC Sorasanpur bu weekend Nepal da maiti pi khibane match asida RRCC Sorasanpur na tos ngamduna ahan ma batting tokibada over konithoi ga ball manga da wicket loina turaga run humputra mathoi khak lauki masigi pakhumda ani suba batting tokiba YAC High School na over taraga ball ahumda wicket anikhak turaga apiba target adu yauduna match asi mai pakibane match asida YAC High School gi sanaroi W Indra Kumar na wicket manga amadi run yankhai loduna man of the match takhi Moijing Public Ground Thawal da sanaki bam match na SDC Laipong Khunau na YWC Pasoi bu wicket manga da maiti ba pikhi match asida YWC Pasoi na tos ngamduna ahan ba batting tokibada over kuntrahomdoi ga ball ahumda wicket loina turaga run chamba gongphuni thoi lauki masigi pakhumda anisba batting tokiba SDC Laipong Khunau na over kunma thoi ga ball amada wicket manga khak turaga apiba target adu yauduna match asi mai pakhibane match asida SDC Laipong Khunau gi sanaroi Binod Kumar na ball kuntra marida out oidana run yakhani pa loduna man of the match takhi Colonel Arun Kumar Memorial Manga Suba Inter Club Futsal Tournament ki ngasi sanaki bam match singda Sagolbal United amadi SSC Porompat mai pakre Khetri Mayum Ongbi Chandralekha Devi amadi imung manung sponsor tawraga All Manipur Football Association gi meng makhada tha sigi tang tarhomdegi team tare na saruk yaduna KIYC Artificial Turf Ground Khetri Awang Lekaida no out basis sathariba Colonel Arun Kumar Memorial Manga Suba Inter Club Futsal Tournament ki ngasi sanaki ba ahan ba match na Sagolbal United na KIYC Khetri Awang Lekaibu gol Nepal marida maiti ba pikibane Sagolbal United ki mai pakibgi gol singadu Binoy na gol ahum Arvin na gol ani sanki atopa gol ahum aduna Singkhai Ganguli amadi Robert na sanki match asida maiti kiba KIYC Khetri Awang Lekai gi gol mari aduna Beris na gol ahum amadi Soyal Akhtar na gol ama sankhi ani suba match ki sana kibada SSC Porompat na Nautol Football Academy bu gol Nepal ahum da maiti ba pikre SSC Porompat ki mai pakibi gol singadu Subhas na gol taruk sankhi atopa gol ani aduna Thoiba amadi Rat na sankhi Nautol Football Academy gi gol ahum aduna en Nikhil na sankhibane Nipu manga suba NTPC Junior National Archery Championship ta Manipur na Indian round gi Junior Boys team da silver medal laure Archery Association of India gi meng makhada tha
थासिगी तांग कुनिथोइदेगी स्वामी विवेकानंद एथलेटिक स्टेडियम रायपुर छत्तीसगढ़ दा चथरिबा 95 सुबा NTPC जूनियर नेशनल आर्चरी चैंपियनशिप की ngasi pangthokiba जूनियर बॉयज की इंडियन राउंड की टीम की फाइनल दा मणिपुर की महूत सिंधुना सरुक यारिबा मणिपुर की आर्चर Y जैक्सन आइस रूपचंद्र L सिलेबा अमदी M विकासना UP की आर्चर सिंह की मकुता पॉइंट अहुम मंगादा माइथीदुना सिल्वर मेडल लौख्रे रिलायंस फाउंडेशन की मेंग मखादा था सिगी तांग कुनिपानदेगी सही 33 मखागी नुपा मचागी टीम 33 सही 35 मखागी नुपा मचागी टीम 33 अमदी सही 35 मखागी नुपी मचागी टीम 3 पुन्ना टीम 95 सरुक यादुना साई तागेल की ग्रास ग्राउंड सथरिबा रिलायंस फाउंडेशन यूथ स्पोर्ट्स की ngasi sanakhiba ahanba match da नेसु खुराई अमदी PYC वबगाई कैरा गोल अहुम चनदुना ड्रॉ चटखरे अनि सुबा मैच की सानखिबदसु खुमन फुटबॉल अकादमी संगाफम अमदी अंड्रो महिला मंडल एसोसिएशन गोल अमत चनदुना ड्रॉ चटखी अहुम सुबा मैच की सानखिबदा इरेंगबम कल्चरल एंड स्पोर्टिंग एसोसिएशन इरेंगबमना फुटबॉल क्लब इम्फान बु गोल मरी अमदा माइथिबा पीखी कुनिथोई सुबा मणिपुर वेटरन क्रिकेट टूर्नामेंट की ngasi sanakhiba मैच दा SNC sangai prongna YWC langthabalbu maitiba pikre मणिपुर वेटरन क्रिकेट एसोसिएशन की मेंग मखादा ममांग थागी तांग कुलुमदोइदगी टीम कुनमा थोइना ग्रुप मरी थोंगना खाइरक्तुना लंगथाबाल पब्लिक ग्राउंड सथरिबा कुनिथोई सुबा मणिपुर वेटरन क्रिकेट टूर्नामेंट की ngasi sanakhiba मैच दा SNC sangai prongna YWC langthabalbu wicket tareta maitiba pikibane मैच असिदा SNC sangai progi sanaroi gunana ball marfuma thoida run humphuni thoi loduna man of the match ताखी नोमाइकोन प्रोग्रेसिव यूथ क्लब सनागी मेंग मखादा था सिगी तांग कुनमाथोइदगी टीम कुन्ना ग्रुप मरी थोंगना खाइदुना NPYC सना प्लेग्राउंड चथरिबा तरुक सुबा इबुदौ यांबी पखंब कप मणिपुर विलेज वाइज मेंस ओपन 9 साइड फुटबॉल टूर्नामेंट की ngasi sanakhiba ahanba match da CHYUC salongna यूनाइटेड सेक्टाबु गोल अमा सिनोदा माइटिबा पिखरे अनि सुबा मैच की सानखिबदा मिलनजोय FC अमदी YSC लुवांगसंगबम गोल अमम चनदुना ड्रॉ चटखी अहुम सुबा मैच की सानखिबदा NNCKC नोंग्रेना मुखाई FC बु गोल अनि सिनोदा माइटिबा पिखी मरी सुबा मैच की सानखिबदा लमलाई FC अमदी हुमांग गोल अमम चनदुना ड्रॉ चटखरे हौजी सानबकी मखाताबा पाउदा विजय हजारे प्ले ट्रॉफी की ngasi सानखिबा मैच ता मणिपुर अरुणाचल प्रदेश बु विकेट मरीदा माइथिबा पिखरे BCCI की मीटिंग मखादा उत्तराखंड के कोनुंग रांची की उषा मार्टिन ग्राउंड सानखिबा मैच अदुदा अरुणाचल प्रदेश ना हाना बैटिंग पाइदुना ओवर 95.5 दा रन चनी 93 लौरगा ऑल आउट ताके अनिशुबा बैटिंग तौखिबा मणिपुर ना टारगेट अदु ओवर 93 पॉइंट अहुमदा विकेट 3 तुरगा यौब ngamduna मैच असे विकेट मरीदा माइथि विकेट मरीदा माइ पाखिबनी ngasi मैच अदुदा मणिपुर के सानरोय वाइड कर्न जितना बॉल 153 दा रन 113 लौब ngamduna माइ पाकपगी लंबी पुरकपदा अचौब थौदांग लौबगी दमक मैन ऑफ द मैच की मना फंखे बेंगल ताइकोंडो एसोसिएशन सिंधुना THK जैन कॉलेज राम गोपाल घोष रोड कोलकाता दिसंबर 19 कुंट्रा फाउब चथगदबा 13 सुबा नेशनल ओपन ताइकोंडो चैंपियनशिप की ngasi अहोब नुमिता मणिपुर की सानरोय कयाना मेडल कया लौब ngamkhre ngasi अहोब नुमिता सानखिबा क्यूरोगी मसानगी तोंगान तोंगान बा कैटेगरी दा लमगान खेत्रिमयुम रिपुंजोय राजकुमार हेलिना लैथान थेम बेलिन थौनाउजमना गोल अमदे राफेल याइफबना सिल्वर अमदे पोमसेदा राफेल शर्मना गोल लौबंगमख्रे नुमित हुमनी चथगदबा चैंपियनशिप असिदा इंडिया की तोंगान तोंगान बा स्टेट कयादगे ताइकोंडो सानरोय कयाना सरुक यादुना अथोय हेंतानरे योरबुंग हाई स्कूल ग्राउंड चथरिबा हुमांग कप अहानबा मणिपुर विलेज वाइज वुमेन्स ओपन 9-8 फुटबॉल टूर्नामेंट 2025 की ngasi सानखिबा अहानबा ग्राउंड गे लीग मैच ता सनामही FC वांगोइना EUSC टेलोबो पांजिल अहुम सिनोदा माइथिबा पिखरे ngasi गे अनिसुबा ग्राउंड गे लीग मैच तना YSC लौसांगखोंग अमदे SL रेना टीम अनीना मैच के अपीबा मतम लोइबा फावदा पांजिल अममम चनदुना ड्रॉ ओइखरे
Golden Football Club Camgaina Sinduna Thasi ki Taraga Humdoida ki Hauduna Tongan ba Tim Kuna Group Marida Saruk Yaraga Camgai Haibong Makong KYPC Ground Chathariba Hanba 9A Side Village Open Golden Football Trophy 2025-26 ki Ngasi Sanaki ba Tongan ba match singda Umananda FC Wangjing Amade GFC Team E Camgai Mai Pakre Ngasi Sanaki ba Hanba Ground gi League match da Umananda FC Wangjing na Sweka Tiam Konjilbu Panchil Ahum Sinod Maithiba Pike Umananda FC gi Mai Pakpagi Panchil Ahum Ado Joy Chandrana Panchil Ani Amade Kishan na Panchil Amachan Ke Anishuba Ground gi Sanaki Badana Golden FC Team E Camgaina Uyal Langdumbu Panchil Ama Sinoda Thoiki Golden FC Team Egi Amatangairaba Panchil Ado Ngobana Chankibane Hayang Tilpung Ama Makai Tabda Sora FC Amadi NLC Thangmaiban Amadi SDA Camgai Muslim Amadi Mikil Mayang Impal Anina Nungtilpung Ani Makai Tabda Sanaragani Nipugamari Suba Sub Junior Amasung Humbudra Mathu Suba Senior Men and Women Ball Badminton Championship the Saruk Yaruba Sanari Sing Opagi Thauram Ball Badminton Association Manipur Sinduna Akam Pataleba Nalet Campus the Pangthokre Thauramasi the Association ki Secretary Dr. L. Kumar Ball Badminton Federation of India ki President Thauchom Tomba Vice President L. Jugindro Joint Secretary L. Upendra Susarugyaki Championship Asida T.H. Ramananda Amadi N. Ahibana Mathang Sina Senior Batch Upcoming Players Amasong Junior Upcoming Player Taki Hairi Loislak Padamarueba Pau Amukana Pizeri Lising ani kun gataru ki February taragum doi ki mamang da lengak semhok drabadi Jammu and Kashmir da chahi taru pyar thamkibago Manipur da su oirakroi hainingai leite haina MLA Ibom Chana haikre Rajniti na maram oiraga aikoi masel nungsinada bagi thabakti taugumsi haina MLA KH Loken haikre Maitai gi laifam Kubamland sing da ira thongniba amade sajibu chairau bada chingkaba yahangani haina governor da thamkiba thajaba thabakta onthoraknaba memorandum pishinkre amade Merapai bi haudokhibagi nifuga mangarak suba numit thauram pangthokre Ngasi goinadi Istv na pijam pau matang salujare miyang tabiri basing ba mukana